Department of Scert Government of Manipur na Sinduna World AIDS Day ki Thouram Pangthokkhre Thouram aduda Director Scert A Romel Singna Chief Case ki warol piraduna AIDS hairiba laina asibu malemgi laimai asidagi muthatnabagi damakta aikoi punna hotnaminaba changi haiba wafam thamki Former Director Family Welfare Department Dr. L Tomcha Kumanna Guest of Honor gi warol piraduna aikoi pumnamangna AIDS hairiba laina asidagi ngakthoknabagi damakta aikoi gi hakchang da cheliba ESC matam punamakta sengna thamnaba hotnagadabani haiki aroibada Joint Director Scert KS Ashok Kumar Singhna President gi warol oina aikoi gi angang singda AIDS ki laina asi leitanaba aikoi mama mapa oiba singna punna hotnaminarsi haiba wafam sing thamki mayam ma masigi tawgadaba tawroidaba discipline mayam adu ko expert na mari chumna hujik thambiram le aduna hairiba magi tawgadaba thauram sing tawroidaba thauram sing adu ko miyoi ba khuding makna munna ko khangminaraga masigi matang dai ko khangdana sula bani ayambana adubu amuk henna ko expert na hairam adu ko henna mari chumna chu ai khangle nai thamjage mayam mafamda aduga aikoina haugiba mayam ma oiraga su tungda lakadoriba ko isa isu singda ko gi generation future generation singda hairiba laina asi amukhanna ko gi loiner tnabagi damakta hairiba wapam mayam ma duzen dons mayam do koina angang singda sidam thammaga ayamuki census da akwai tienda leire ka ga akwai din masing di handa da ba aduga atai jinma hena phakki da vai tare